आकाशवाणी इम्फाल Ngangbam Nganthoi na पाउपाजरी अहानबदा मरुओइबा पाउ मुख्यमंत्री नोंथोंबम बिरेन हाइरी मणिपुर की कांगलुप कयाना पुनसिंदुना सेंबा अपुनबा कला संस्कृति की सक्तम असिगिदमक अखोइना चाउथोकजरी मपानदगी लाकपा मियोइसिंग होम आइसोलेशन तौबगी थबक हन्ना येंसिलगनी हाइना मुख्यमंत्री नोंथोंबम बिरेन हाइरी राज्यगी यूथ अफेयर्स एंड स्पोर्ट्स अमसुंग वाटर रिसोर्सेस की मंत्री लेटपाउ हाउकेप ngasi बीजेपी दा याउख्रे लेबासिदा हौजिक फावबदा ओमिक्रोन की केस 738 सूरे अमसुंग प्रधानमंत्री ना हयेंग उत्तराखंड लुपा कोटी 13,900 हेनबगी तोंगान तोंगानबा प्रोजेक्ट कुलहुमदोय संगागनी अमसुंग जात्रा हुनगनी लेबागसिना कोविड वैक्सीन डोज को 30 यौना कापनबा होनरिङै चेरक असिदा अनौबा कोरोना भेरिएंट थोरकले हाइरिबसिना अमुका सुनुंगनांगबा पोखहल्ले फिबम असिदा अखोइना ताबिरिबा मियामदा हेक याबा मखै अथुबा मतमदा वैक्सीन डोज सुना कापथोकपिनबा अमसुंग अतोपा मियोइसिंग वैक्सीन कापदा मतेंग पांगबिनबा अपील तौजरी लाइचत असिदगी ngakthoknaba असंबा थवंग अहुम असे इनबियो फेस मास्क उपियो फुट 3 की सोशल डिस्टेंसिंग थंबियो माइमिट अमदि खुसा सेंगना हमदोकपियो COVID-19 का मरी लेनबा इपाउसिंगगिदमक नेशनल हेल्पलाइन नंबर सिंग 011-239-78046 अमसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385241168 अमसुंग 1800345381 ता फोन तौबियो हौजिक मपुंगोइबा पाउ मुख्यमंत्री नोंथोमम बिरेन हाइरी मणिपुर की कांगलुप कयाना पुनसिंदुना सेंबा अपुनबा कला संस्कृति की सक्तम असिगिदमक अखोइना चाउथोकजरी सेनापति जिला की मखेलदंगसी माओ स्टूडेंट्स यूनियन की 45 सुबह एनिवर्सरी अमसुंग हेरिटेज कनक्लेव सरुक यारदुना मुख्यमंत्री हाई मखेलदा लेरिबा हेरिटेज साइट असी आर्किटेक्ट अमदा निंगथिना येखलबा मतुंगदा सेंगोटलबदी हेना फजबा ओइगनी हाइरिबा हेरिटेज साइट असी सेंगोटनबगीदमक लुपा कोटी 5 प्लानिंग डिपार्टमेंट कॉर्पस फंडगी पीरगनी हेरिटेज साइट असिना मैतै नागा अमसुंग अहोमसिंगी मरक्ता लेरंबा नुंसी चानबगी मरी अदु नहुनना निंगसिंगहनबदा चाउना मतेंग ओइरगनी मांगना हाई माउ कांगलुप असी मणिपुर की अरीबा फुरुपसिंगी मनुंगदा अमनी माउ फुरुप की मियोइसिंगना राज्य सिगी ओइबा थबक थौरम कयादा मांगजिल थाना सरुक यारगली सही 45 सुरबा माउ स्टूडेंट्स यूनियन असी मणिपुर की अरीबा लुपसिंगी मनुंगदा अमनी मुख्यमंत्री हाई अखोइ मसेल की मरक्ता अमना अमबु इकाइ खुमनना हिंगमिनबा तंगाइ फदे अखोइ इसा इसाना हाना मीबु इकाइ खुमनबा अमदि नोलुकपा उल्लबदी अतोपा मियोइसिंगना अखोइबुसु इकाइ खुमनबिगनी हौखिबा सही 5 रोम असिदा सेनापति जिला सिंथानिङै ओइना सौखटपगी माइकैदा संसिलकपा ngamli हाइरिबा मतम असिदा सेनापति जिला दा ब्लड बैंक एम्बुलेंस बैंक ऑक्सीजन प्लांट इमा मार्केट अमसुंग वाटर सप्लाई स्कीम कया पाइखटले मांगना हाई अखोइ इसोरना अमत ओइना सेंबनी इगी इसिलना ngakतनी कैदौनुंगदसु काइनबा यारोय माउगी हौरकलिबा नहारोसिंग साना खोनबगी लमदा हेना थवाय यावहनबसु मुख्यमंत्री ना अपील तौखी मणिपुरदा ओमिक्रोन यौरकलबनिना मियाम पुमनमकना खरगे हेना चेक्सिनमिनदुना लाइचत असि थेंगनमिनसि हाइनसु मुख्यमंत्री ना अपील तौखी अखोइ इसोरना अमत ओइना सेमने अखोइ काइनबा यारोय अखोइ इगी चिनलाउसिंग लाथने अदुनने आइना मरक्ता हाइनिंगबा हाइनिंग तो let us go to hills उसे ओमिक्रोन मणिपुर अमा आइडेंटिफाई तौरे अदु याम तायना कोई पाइखनिंगाई लेते अदुबु ओमिक्रोन से याम थुना संदोकनबा याम थुना पकनबा ओइबा अदुना we have to be careful कोई एकोई प्रिपरेशन बुदे कोई फजन लेने ऑक्सीजन प्लांट डॉक्टर्स मैन पावर बेड की करी के कोई प्रिपरेशन दे कोई तवे अदुबु यानिंगै नादना बहनसे मधुगी ममांगदा मुख्यमंत्री जामनिंग वैली द एस्ट्रोटब फुटबॉल ग्राउंड अमसु संगाखी थौरमसिंग अदुदा पीएचसी मंत्री एलडी खो अमसुंग लोकसभा की एमपी डॉक्टर लोरहो एस फोजे सरुक याखी राज्य की डायरेक्टोरेट ऑफ इन्फॉर्मेशन एंड पब्लिक रिलेशंस न पुथोकपा इंग्लिश 2022 की कैलेंडर अमदी डायरी ngasi मुख्यमंत्री नोंथोमम बिरेन फोंखरे इम्फाल की सीएम सेक्रेटरीट ngasi नुमिदांग वायरम पांगथोकपा थौरमदा कैलेंडर अमदी डायरी अदु फोंखिबनी थौरम अदुदा राज्य की आईपीआर मंत्री थोंगा बिस्वाजित ट्राइबल अफेयर्स एंड हिल्स की मंत्री बुंजागिन बाल्टे अमदी एमएलए सिंह सरुक याखी थौरमदुगा मरी लेनना पाउमिसिंगना हंगबा वाहंगी पाउखुमदा श्री बिरेन हाई
handak Manipurda Omicron variant ki COVID-19 positive oikiba mioi aduna home isolation gi sana kanglon thugaiduna koisa chatlambagi thawang adu yamna laibak thibani laichat manung asida mipung khudingmakna sarkarna piriba COVID-19 gi sana kanglon singngakna chatpiyu handaki thodok asidagi sarkarna mapandagi lakpa mioi sing home isolation tawbagi thawang asi hanna yengsinanaba khanare Shiksha Mantri Sorok Khaibam Rajan ngasi University and Higher Education Digital Support Scheme haudokre Imphal gi DM College of Teachers Education the scheme adu haudokpagi thoramda mantri na hai education sector asi raija sigi khongjel yang na phibam phagalakli ba sector singi manungda ama oire raija sarkar na su education da khanaba miryang sangduna kanba thabak lokhatli bibhag asigi official sing amasung oja sing na puna honamina badagi phibam asi oirakpani mangna hai ngasi haudokliba digital support scheme asina mahiroi sing butakpi tambibagi lamda hena khudong saba piragani Lakadoriba Manipur Vidhan Sabha Mikhal ga mari leinana Tamenglong District Administration sinba Rajniti Dol Singh Bank Official Singh amsung Paumi Singh ga training program amang si pangthokre Tharamadu da Election Department ki official singna Mikhal ga mari leinaba anoba niyom singi matangda sugaina wangangki Sahi marfu helaba voter sing amsung haksang gi phiba mimanadraba voter sing su soidana bo thadaba ngamhanabagi matangda su wangangki Tamenglong gi Deputy Commissioner Hungyo Warsangna Mikhala si niyom sumna masung santi oina pangthokna ba honabada pumnamakna mateng pangbinaba apil tawki Amaromda District Election Office jiribamna sinduna Paumi Singh CSO Singh amadi Rajniti Dol Singh gi oiba mifama mga si jiribamda pangthokre Tharamadu da akhanghi kyana Mikhal niyom sumna masung santi oina pangthokna bagi matangda wangangki Bisnupur jila da sungasi District Election Office Bisnupur na sinduna mifama mapangthokre Maduda Mikhal ga marilina ba wafam kya gi matangda khananai nakhi Tabiriba Pawase Akasbani Imphal degini Raija gi Youth Affairs and Sports amasung Water Resources ki Mantri Letpau Haukip ngasi BJP da yaukre New Delhi da leba BJP gi office ta pangthokpa thoram amada Sri Haukip pu Kendra gi Mantri amasung BJP Lusing Babu Pendra Yadav amasung Dolgi Manipur gi Thaupuri ba Sambit Patra na jingba Lusing ba singna taramna okhi Tungda Letpau Haukip na hai Pradhan Mantri Narendra Modi amasung Griha Mantri Amit Shah gi lamjing makhada Manipur da chawkha thorangi thabak kya paikhalakli basida thajaba thamduna mahangna dol asida yaubani Manipur da COVID laichatagi naba phagalakpagi sangsa da maifudrani pandasmik ani tarukta leiri hauki bapung kunmari da raija sida miyoi 13 nongna COVID-19 positive oikhi hairiba matam asida leina asina naba miyoi amata sikhibagi pau leite Haksel Vibhag ki serol amada hai leina asina naba miyoi 9 naba phaduna discharge tawkhi raija sida COVID ki active case sa maifumanga leiri MLA Dingon Hairi Ganatantra da Hingsa gi sanafam leite miyamna kanagumba matagi thawinsin yaudana miyamgi damak khanba afaba mirepta isagi hak siznanaba honabiyu Imphal West ki Senjam Chirang amasung Kadangban Part 1 da pangthokpa sangaba amasung jatra hunbagi thoramda Sri Dingon wafam asi phungdokhibani BJP gi nomagi oiba political conference amangasi Malom Bazar Community Hall da pangthokre Thoramadu da saruk yakhibi BJP Manipur Pradesh ki State Executive Member SKB na hai haukiba matam khradagi hauduna Nauriya pakhang lakpa kendra gi manungda COVID laichat ki saithengna awaba nanglaba miyam amadi khudongsa daba kaya mayok nariba imung singi damak angamba thodang yaduna lakli mahangna thamoi sengna hona jariba sing asi miyamna khangbiba horokpada nungaiba poi Lakadoriba Manipur Vidhan Sabha Mikhal da Khurai kendra da CPI gi mirep oigadoriba RK Amusna gi campaign ngasi Khurai Sajor Laikai da haudokre Haudokpagi thoramadu da CPI lusingba Dr. M. Nara amasung Dolgi State Secretary L. Sotin Kumar na singba miyoi sing saruk yakhi. Miyamgi seba taunabagi damak Mikhal da mirep oigadawriba singna raija sidagi afaspa lokthongnaba phirep lawbiyu haina nupi samaj na hairi. Kanto Sabal da ngasi pangthokiba Niphumathoi suba maira paibi haudokhiba numit palanda saruk yaraduna nupi samaj ki founder president T.S. Ramani na hai Mirep oiriba singna mareibak majati buta singna nungsiba oirabadi makoina vote karaba matungda raija sidagi tamthiraba ain afaspa lokthokna bahona phamthoi Paumi singna mahusagi khalkai tharakpagi matangda miyambu bhab tahanba yaba ipau sing inanabagi matangda raija thaki webinar amang asi pangthokre Raijagi Environment and Climate Change Directorate na tongan balup singa khusamna na sinba webinar aduda Paumi sing editor sing climate activist sing amadi vigyanik sing saruk yakhi Numit 8 ni sumna satharakpa RSS ki instructor training course amang asi Moirang da loisinkhre training aduda punna Bisnupur jila dagi training humphuna saruk yakhi
ngasi loisinbagi tharamda thangjing guest house dagi INA gi headquarter oiramba haujik nongna sengbaliba mafam adu phawba trainee singna khongchat ama chatki bank singna khunai gi oiba thabak tharamda mateng pangbagi saruk ama oina Punjab National Bank na ngasi Bisnupur District Hospital da lupa lakh 10 romgi oiba ana layengi khusukulai sing mateng pangkhre aikhoigi Bisnupur Paumi RK Manipur Sanana hai polam sing adu Punjab National Bank Imphal Circle gi head Manish Dev Barmana hospital asigi medical superintendent Dr. N Binod da khusinakhi Nisana khunai da piba saitheng amasung asibu thingnaba miyamgi thodang haiba hiramda kadana sinba khananainabagi tharoma mangasi kaksing khunauda pangthokre tharomadu da resource person singna mayai kabani sasijnabana oihlakpa amangba singi matangda wangangki Akaswani Imphal dagi pauta biri Leibak asigi mafam kayada COVID ki anoba variant Omicron sandorakpa leptri Leibak sida hojik phawbada Omicron gi case 738 sure masigi manungda Delhi da sani kunthani pan leiduna khwaidagi wangba mafam oiri Maharashtra na mathangda leiduna Omicron gi case 338 leiri Gujarat ta 102 amasung Kerala da 5 sure hojik phawbada Omicron na naba miyoi chani ni phumathoi naba pharakre Telangana da miyoi 3 nauna Omicron positive oiba thengnare makhoi gi manungda ahumdi mapanda satludaba miyoi singni hairi Raijagi Haksel Mantri T Haris Rao na hai masi tharaga raijadu da Omicron gi apunba case 32 sure Amaromda Bihar da COVID ki laisa sandorli basigi yenglaga thasigi kunthamathoi dagi mathang thagi ani phawba raijasi da leiba park sing amasung ju sing thingjilagani hairi Bihar gi Mukhyamantri Nitish Kumar na hai COVID laisat ki ahum suba web haukibaga loinana raijadu gi miyam gi punsi kananabagi damak sarkar na darkar leiba thabak sing leptana lokhatli Leiba asida hojik phawbada COVID ki vaccine dose ko 3.2 lakh kun manga hena kapkhre hojik active case 8,3 rom leiri hojik leiriba active case asi apunba positive case ki sada amarom khaktani Leiba asigi oina naba phagalapagi sang sada 42.3 sino yaure haukiba pung kun marida COVID ki anoba case 3,993 thengnakhi Pradhan Mantri Narendra Modi na hayang Uttarakhanda lupa koti 13,300 henbagi tongan ba project kulhumdoi sangagani amasung jatra hongani Pradhan Mantri na hayang Uttarakhand gi Halwani da hek yaubaga lupa koti 13,300 henbagi project 38 ki jatra hongani project sing adugi manungda ithei lokhong lambi housing health infrastructure industry sanitation amasung water supply scheme sing yauri Pradhan Mantri na tongan ba project taruk amasung sangagani Madugi manungda multiple road widening project, hydropower project amasung sewerage project sing yauri. Hauzik sanabagi pau. Lilong arapti da sathariba ahanba Laurembam Anganghal Memorial Veteran Football Tournament ki ngasi sanakiba matching da Basai na BFC Bupanjal ahum sinoda thoikre. Atopa match na Upsa E na Fram Bupanjal amasinoda thoiki. Homemakers Club Irong Sesaba Makhalekai gi ahum suba foundation dega mari lenana chatharakpa ahan ba mayai lambi village level volleyball open tournament ki ngasi sanakiba final da LCL laifrakpam na ADC phobak saubu panjel ahum ani da maithi ba pikre loisilakpada COVID-19 dagi ngakthokna ba COVID vaccine kapthokpa face mask uppa foot taruk lapna na leiba khusa amadi maimi tarutana na thamba haiba samba thong sing ngang na chatpina ba mu hana ning singjari Aroibada maroiba pau amukhana Mukhyamantri Nongthombam Biren hairi Manipur gi Kanglup kayana punsinduna semba punba kala sanskriti gi sakta masigidamak aikhoina sauthokсари Mapandagi lakpa miyoi sing home isolation tawbagi thabak hanna yengsilagani haina Mukhyamantri Nongthombam Biren hairi Raijagi Youth Affairs and Sports amasung Water Resources ki Mantri Letpau Haukip ngasi BJP da yaukhre Leibak sida hojik phawbada Omicron gi case 738 sure amasung Pradhan Mantri na hayang Uttarakhand lupa koti 13,300 henbagi tongan ba project kulhumdoi sangagani amasung jatra hongani Paulo Jare